Online Manipuri Numidangi Pau Yingbiriba Pumnamang Putoila Shamna Kurumjari Ahanbada Maroiba Pau. Minister na NS Animagta Sokusin Yahana Badrag Mutat Nabahona Riba Sibutagali THA. Manipura Toli Batha Kungani Torom Surak Labalana Sinamia Mukam Ting Natang Dulaita the Bahibadu Oyale Maramadunamia Mumahusagi Fibam the Hanjinaba Baralengaki Maike de Gilakolaliba. Action Plan Singda Thado Student Association Gi Maike de Gitarkat Pungdorakli. Mahiri Baseki General Headquarter Gi Wangang Doi Bixi Thadouna Hai Ngarang Thadorok Pucherul Amana Hai Thasigi Amada Union Home Minister Amit Sana Mayay Tangbal Lauduna Fam Kiba Awang Bataki review meeting na Law Kiba Warep Sing Aduna Anoba Mangalama Uba Fanglay Union Home Minister Gi Directive Amana Lakliba March Nipan Dagi National Highway Yaw na Miyam Gilambi Kuding Magta Apan Ayet Pidana Chatnaba Amadi Apan Mapiba Singi Matakta Akan May Action Laukan na Bakangan Kiba Butaram na Okpagaloy na Tagat pa Fongdorakli Union Home Minister na Sankay Tumkay Amadi Lamda Masida Layriba Mayay Kaba Drug Ki Network Sing Mutan na Bayaw na Kongtang Kaya Lokalaliba Sina Manipur Gilayriba Yalaw Phirep Sing da Tungkoy na Ingtapa Amadi Marat Chet pa Lamdam Ama Ohen Bangam Lagani Hai na Suchirol Aduna Hairi Yale Gilan Mi Ani Fare Ngarang Manipur Police Ki Kangbo Amana Imphal West Ki Faidinga Crossing da Tihum Bagi Thabak Chatha Bada Aina Ting Krabalamdam Sigi Lalolub RPF PLA Gi Miyoy Ani Fare Hairi Faraba Miyoy Ani Adudi Karaijam Ronald Singh Kuntraga Taret Amadi Takilamam Surjit Sharma Kuntraga Mapan Kawi Makoy Ani Dagi Polam Kaya Amasu Fangle Hairi Fanglaba Polam Singh Adudi Mobile Handset Ani Lupa Chamaga Kuntra Yaba Welet Amagaloina na Chaka Marigi Gari Amagani Hairi Speaker Thoktom Saida Berda Ngasi Numidang Waram Kana Amata Yawdana Masa Matanta Delhi da Paisin Kray Manipur da Rasniti Ahong Bamalak Payana Leiri Mamang Chahi 2023 gi May ahum dagi hauna kuki narco terrorist na Manipur gi apun basaktam thugairaga separate administration tana bagi damak akan balalau chathaduna lakliba si central government amadi Manipur government na loishin na bahot na bangamdabadagi February gi tang 12 gi numidang wairamda Manipur Legislative Assembly bu mathau tawduna thamlaga Manipur President rule chalaiduna animated suspension thamjinduna leirakhibani Ngasi fawa BJP ki MLA singi marakta amato oina punsinduna luchingba makhanduna anauba laingak se mangamdana haujiksu lairibani adubu chairak asida ngasi numidang wairam pung Mangaga minute kun mangarom taba matamda Manipur Legislative Assembly ki Speaker TH Saita Berta Mathanda Delhi gi damang Imphal thadokre Pauche sina phangba paugi matung inadi mahaki khongchat asida kanaguma ama chaloina khide aduga mahak pudeli gi luchingba singna kaurakpra haibasu aseng makhangma ngamdri mamang thagi taraga humdoida Manipur da president rule thamkraba matung da ahan boina tha sigi amada Union Home Minister Amit Sana chair lauduna Manipur gi security gi fibam review tawbagi thabak pangthokre madugi faloina tha sigi nipan dagi mahusagum national highway ani haibadi Imphal Dimapur lambi amadi Imphal Jirbam yauna lambi pumnamakta miyam chathok chasin Tauhan gadabani haiduna Amit Sana phongdokhibani loina namaki wafam asi mari leinaba minister sing amadi official sing na thaba oina pangthoknaba su khangan khibani masigi matungda Union Home Minister na Manipur gi oina BJP gi MLA sing amata kauraktuna wari sanasi haiba leitri pausina hai hojik Manipur da BJP gi MLA sing amata oina chungse da bangamdana leiriba chief minister oigani haiduna michang khomna riba kaya amasu leiribani hanagi chief minister N Biren amadi BJP gi president Sarda Devi na luchingba amamam oibagi lofam thokpa thaudang adu lauduna amata oina BJP gi MLA sing amata oina punsin na bangamdana leiribani adubu chaira asida speaker Saita Berta na kana amata yawdana ngasi numidang waram Delhi da paisin kiba si artha yamna lei speaker Saita Berta Anauba CM oina hamna bagi lalong ama chatharakpa oigani loina na Delhi gi luchingba singna su makoina lawraliba Phirep asi Manipur gi yaifana bagi damaktani maduna BJP gi MLA sing pumna makna Saita Berta bu sokot kadabani haina khangalakpa yai haina thajanari mangna Delhi da changsin ki basi Delhi gi luchingba sing haibadi Prime Minister Narendra Modi gi yathang matung ina Union Home Minister Amit Sana Speaker Saita Berta bu kausilaga kupna wari sanaraga anauba BJP gi lenga ama semnaba Thaurang Torakpa Mali Haina su Rasniti gi Lainaba Kangbuna Fongdongnaragli Kemta Lairiba IDP singi mitlu pirang kangriba fawba yausang thabal chongba yaroi KCP PWG IDP sing na mayumda laitana lairingai amadi makhoi gi mitlu pirang kangdringai fawba thabal chongba yaroi haina aina thingkraba Manipur gi lalolup ama oiriba Kanglaipa Communist Party KCP People's War Group ki PRO chinghai ngan mana khoi pidna press ta thadorok pachirol amana hairi Cherul asina hai chaichal amta thagi taraga mangani panba thanil purnima numitagi haugadoriba yausang kumaina lakpa sida KCP PWG na kanglai miyam da yaifa paujal pijari yausang kumaina lakpa sida kanglai miyam na ithak irang ake amauda tawbagi mahuta sana khona bada hena miyeng thamduna afaba changthokpa sanaroi kaya puthokminaduna afaba khunai ama semada miyeng changminasi lisang sina lakpa yausang kumaina lakpa sida kanglai cha singna kanglai pak sidal tariba awana laita daba kaya bukau thoklaga Kumai irang da tauraga yausangi thabal chongbadi yaroi hairi Cherul asina hai haukiba kumja 2023 gi May ahum dagi ngasi fawa miram dagi lakpa iram dam kanglai pakpu
Khudum chanaba honarakpada minungsi khangdana mihathi na hatkraba kanglaicha sing amadi mayum makai maram mathum tumna mai thadokibadagi hauzik tongan ba relief camp cha changjafam lauduna internally displaced people IDP sing na masa gi mayumda leitana leiriba amadi makhoigi pirang kangriba fawba yausang kumai ga mari leinaba thabal chongba yaroi adumabu kumai asiga mari leinana kanglai miyam na mafam kaya da afaba sanare puthokna ba sana khonna bagi thoram kaya pangthokpadadi pukning thawutkani hairi KCPPWG na kanglai miyam dagi pamjabadi haukiba kumja 2023 gi May 3 dagi ngasi fawa kanglai pa asida oiragliba kaya asiga loinana ikhoi kanglai cha singi horak fam khangminaba amadi ikhoi puning wakal taminabani kumja 2023 gi May 3 dagi ngasi fawa kanglai pa asida chatharagliba miram dagi lakpa iramdam kanglai pa pu khudum chanaba honariba sing asi makhal kaya gi landa da mamal yamlaba kanglai cha kaya gi punsi loikre ikui dringai desu kanglai pa asigi aroiba ngamkai oiriba jirbamda Chahi nauribi angang nupi yauna miyoi kaya punsi pikamna kibasu kanglai miyamna kauna dri pumna masigi mathakta leimakhongi army camp cha thabak suba changkiba laisham kamal babu bu mafam khangdabadagi awaba oiri samna hairabada kumja 2023 gi May 3 dagi chatharagli ba kanglai papu khudum chanaba chatharagli balanda kaya asida kanglai cha singi iche ichal ima ibel indol yauna maru mapang ahal laman kaya gi pirang kangdringai irang asina maram oiraga relief camp cha changja famlauduna leiriba IDP singi pirang Kangdringai makhoi pumna mangna masa gi mayumda leitana leitringai da kanglai cha singna yausang kumai gi mingda thabal chongduna harau kumai da tauduna leiba yaroi hairi aroiba da cherol asina haribadi masa faba tingjang kaijang daba kunai ama semgatnaba sana khonnaba gi thoram thauda kaya pangthokpadadi party na pukning thaugatpaga loinana mapung phana sogali party na matam gi thabak thoram kaya pangthokpada kanglai miyam na sogatpa amasung mateng pangbibagi damak KCPPWG na kanglai cha singda tawbimal khangbaga loinana kokno na ikai khumnaba uchari haidi tongan ba police station mapan da khulai kaya marum pikhannarakre manipur gi ching amasung tamani makta lairiba tongan ba police station kaya da ngarang fawbada khulai kaya marum khusin nakre haidi ngarang khulai khusin nakraba police station sing adudi Churchanpur PH Churchanpur district Thobal district ahum suba IRB Thobal police station SP Thobal district Imphal East district Hengang police station Yengang Popi police station Porongpat police station Lamlai police station Bishnupur police station na chingbadani hairi Police ki policy na hai ngarang Churchanpur PS ta tongan ba khulai sing adudi India na saba DBBL ani magazine ga kona na .303 rifle ama magazine ga kona ba SL rifle 7.62 mm ama magazine ga kona ba 303 rifle ama M4A4 carbine US na saba caliber 5.56 magazine ga kona ba carbine ama magazine ga kona ba local made Stengal ama magazine ga kona ba 303 rifle ama maru manga local made Pumpi ahum magazine ga kona na 303 gi samdoklaba rifle ama apikpa samdoklaba local made Pumpi ama amadi kapayariba maru taruk charger ga loinana walkie talkie ahom magazine post baits mari 303 gi life round mapan local hand grenade anini amarom da Thobal district ki ahom suba IRB gi khangabo amadi Thobal police station da khusina rakraba khulai sing adudi Italy na saba magazine ga kona ba 9mm pistol ama magazine ga kona ba countryman 9mm pistol ama magazine ga kona ba .32 local made pistol ama insas LMG gi magazine ama insas rifle gi magazine ama double barrel ama single barrel local made ama but yaw daba double barrel ama 36 hand grenade ahum kapayariba drone bomb ama 4-second detonator ama chief launcher ama stun grenade ani chair smoke ahom chair skull stun cell turret 38mm Curtis lever bullet ani walkie talkie set manga plate yaw daba BP jacket turret multi magazine post ama uncle boot riot seal ama helmet BP patka turret single barrel cart life mapan well bell ama 303 CTN Curtis life Nippon Curtis 9mm ball life Nippon Curtis 7.62 into 39mm SA ball life 36 Curtis 5.56mm ball life Taragamato Curtis 303 CTN black brown life and Taruk smoke normal amani hari SP Thobal district ta khusin narakraba khulai sing adudi magazine ga loinana SLMG carbine ama magazine ga kona ba SLR ama 36 hand grenade ani chair smoke cell soft nose manga BP plate ani BP helmet ama BP bats ahum military belt ahum taruk pair camouflage trouser ani camouflage shirt ani camouflage PKF amani hari Imphal East district Hengang police station da khusin narakraba khulai sing adude magazine ga kona ba 9mm pistol ama 36 hand grenade ani magazine ga kona ba 5.56 mm gi insas rifle ama 5.56 mm gi insas ki ammunition manga ni hari
Yangangpokpi Police Station, Imphal East District khusinnakiba khulaising aduna 81mm mortar bomb ama, 36 hand grenade ama, magazine ga konaba, SLR ama, pompi bomb mari, stun anti-riot mga, chair smoke cell, soap nose ama, smoke grenade ama, 7.62 ammunition tara ama di helmet ama ni hairi. Imphal East District ki Porongpat PS ta khusinnakiba hariba khulaising adudi .32 gi pistol ama, stun grenade ani, .32 gi life round ahom, BP jacket ani amadi PB fiber plate anini. Imphal West District ki Lampen Police Station da khusinnakiba khulaising aduna magazine ga loinana 303 rifle ani, magazine ga konaba .32 gi country made pistol ani, 36 high C grenade ama, .32 ammunition ahom, 12 launching mga, 12 bore ammunition mga ni hairi. Amarom da Bisnupur District ki Nambol Police Station na ngarang khusinnakre hariba khulaising adudi SBBL gun ani, DBBL gun ahom, cartridge kuntra, BP jacket taragani toy, BP plate taragani pan, helmet taragahum doi, side bag ani, 7.62 mm ammunition ahom, asang mamachugi khongraw taragama toy, camouflage food chart ani, olive green gi jacket ani, charger galonia na walkie talkie mari, khongup taruk, 5.56 mm gi ammunition yangkhay ni haidi.